Maheiroi Hijam Linthoingambi amasung Phijam Hemajit meehat chennaba sing logi matung ina matik chaba cheirak peeyu haiba demand da Moirang College ki Maheiroising na Khongjan changshinkhre Moirang College student union sinduna college asigi gyata chathakiba khongjang aduda saruk yakiba student union gi general secretary Kumam Santos na hai Maheiroi ani mafam khamduna mangkre aiduna hiringai cheirak asada ngarang khanghongduna social media da Maheiroi ani aduna hinglingai amadi sikibagi photo thagalapadu urubada yamna thamoi sokna nungaite Maheiroi hatpada chennaba Maheiroising lengangna thuba matamda puthokpiduna akanba cheirak peeyu haina makha takhe khongjang aduda Maheiroising na meehat pasing athuba matamda puthoo Maheiroi hatpa yaningde we want justice haiba kolauke su lauke Ngasigi lengak asina Maheiroi ani hatliba sigi dangdalanjin athuba matamda puthokpirao natrabadi Maheiroi khunaina kanba mawongda khongjang changshinjarakani ngasigi chathariba lan asina maram oiduna akoigi Maheiroi khunaida direct tamba amasung mahai masingi lamda adoki matik khumang chakshinbase onna tainabagi mahuta adoki matik Maheiroi singda chaitheng kaya ama pibire mahi tambada maram aduna yaragadi akoigi lengak asina athuba matamda lan asi losinbiduna Maheiroi singda lek ningthina tamhanba amasung Maheiroi singi tungi career gi damakta afaba thubak tharong kya pakhat biduna lengak asina tangdu laita ba state ama ohenbina ba Maheiroi singi maikai dagi phongtok Nakalamaromda manaba khongjang sing Kumbi College ki Maheiroising nasu college asigi geta changshinkhre Kumbi College student union sinduna college asigi geta pangthokiba khongjang aduda college adugi social and cultural secretary Sadananda Hoirongbam na hai kuki kulai paibasingna Maheiroi anibu minungsi amata yaudana tamtina hatpikibadu yamna thamoi sokna nungaite government meehat pasing adu athuba matamda puthokduna miyam khangna cheirak peeyu haina makha takhe Yongki badu di tarukta mission chat pathok program phang khangna laikhraba namde amadi Linthoingambi gi Linthoingambi ani bungarang September 25 ta ching yimpham amada awai yaudraba sang aina tharga leirambagi photo ama social media da bayai orakiba adu ujabada duki matik Maheiroi singi thamoi sokpadagi ngasi gi protest tawjabani Maheiroi akoibu amata yaudana hei tamanbiu